virus or computer virus kari no moise hai kana ko moise malware natragana computer program ama khakne ba ko execute taw ba haidi run taw ba or open taw matam da ko moise ko gi computer gi system normal functioning je moina modify taw thoraga moi apama mong to hon ba khuda moin haira kanda aina windows media player natraga any vlc boibe isai ama tagen hangdu matam isai di tarak ta moi thokom seran ran torok ba moise kari no be ha kanda virus na ne ba virus na ko gi normal functioning ai program do moina atopa moigi apama do modify tawra thadorok puje sise virus ki matau neba ado virus ki sathiri je kari no ha kanda ko moje download tawgra ba ko ritari moje kyam khang tumina dum lai doine aduga moigi virus yaw file natra code chagan open tawra matam do virus ai replicate tawra aneba mayam je chakhai ba ani aduga system je sokhal ka doine ba moije host to host spread tawi haibagi artri kaina kana host program amadi program amadi chongjal laga irai laina sandok pangam meba ado virus sanga computer amana sathi bese kyam nungai tagede yengo nangna isai ama tagen hangdu oga sum hangwana ama taw thoropon ama ri tari kai phawrakani nangi computer je kai hang tore aina tawbona ama mana pambana mana toropona ama hairaga apamba ni conflict thora ani nangna tawbona ama computer ulakpana ama adu tari nangji computer sida koina kai haini kari no tawri jibo kai gum kan mi je khoidogo sawning tuna pota tainarak pa yawe ko thugai ba yan gai ba sigum se adagidi similar matangina worms computer worms haibani ko ado hojik worms leire worms ju kai no hakana malware makhal makhak ne mois nam kai dawge hakanda network marakta hedi home network or public network or bc marakta or device amada device amada sandok pa yaba pot se mois nam worms ka webo ko khena bje kari no virus ka worms ke khena rizna kari no hakanda virus ta dinga sai host program amada chong bani na ko program am darkar hoeba adubu worm size ne program yaudrasu yaeba moidi host program yaudabida any file wagera amade samsam any pot ama khakta da ko adum chongsan ba yaeba aduga karino a1 infects a device by a downloaded file live neba aduna takudi kana file ama download tawba adagidi wifi ama sammuba hadi malware gi attack tawraga leiriba wifi guma sammuba network ama khakta changuba sigumba mara worm je sandorok pa yai adu sandok pagi rate se yam thuiba amada yani ani dai mari dai ni 5 mai torga yam thuna exponential rate sandu eba ko worm se mathang sina kaino hai kanda trojan virus hari je na karino hai kanda ko gi software yamna kana mano software am khati oi doine ba adu virus ya software di oi doiba khoini khangda ba haidi se example oina haira kanda koina software am khak pamjana koi download tawrure pamena aduga asengba software di kari oirame kana ko virus ya software oirambaje sigumbaje sumaina trojan virus se sumai tor sandoreba trojan virus inam kamai tawge hakana ko download se tawgraba ri taragadi mana aigi laptop sida yawba information mama mana access taw yara kadi huran ba yara ani adi modify taw yara ani block tuksan ba yara even delete to thok pa yara mana ngambaje adagi trojan virus se kamai tawge hakana kitang maje sathi adu ma kitang phabamna kaina hakanda madi ngasai virus tawna worms tawna sandok pado adumaina madi sandok teba ko hadi self replicate tawdeba aduduna amada adugi trojan virus tawba program atop dong hapa kanda budi sandu eba ko ritar program amadagi different program amada adumaina ga tawna self replication leba poti na te moijide adagi hojik spyware is la kamatam de kaji akogi yamna khudong thiningai oiba anouba hai tare ko anouba technique attack tawbagi tam na lak ba horane ko spy di kaino spy taw lon thum na siung bai thabak se sisine moijo malware makhala makhakne moiji gi sathi ri ne kaino ka nangi laptop nangi system even nangi mobile da sigi pose yawe se nang khangoi ba aduga moina kai dora kadage ha kanda attacker do aingonda suppose aigi sida spyware yawre ba aigi system sida aingonda spyware thajala iba mi do haibidi remote user do atopa mapam madagi yenga iba mi jinne aigi computer is there information je mana access to where kani kamaina spyware is na aigi data collect tawbu data je mana atopa du thagi toine sumai tawraga aikogi information je line mi makuta yohalleba moina sathiri je sida neba aikogi device sidadi yamna thoina akai atoi thogallamoy ko adu akoi information sida oina moina target tawrak panina akoi khangdana tuminna dum akoi data map je huran banina hayeng engon amang ta map thogalak pa yai adigi di spyware je koina kamaina karigi sizina ge habda ko ayamana kai de sizina ge kan akoi financial habidi paisa nung sagi habidi banking gi details kumba mayam laidana ko login id ope password ope sigum je moina access tawi tari paisa transfer to to loi ya doine ba sigum lo thokpa ai personal information data adagidi aigi mayam khanganing da data mayam laidana ko sigum je huran ba moi sizin nei ba
ꯑꯗꯨꯒ ꯌꯥꯝꯅ ꯃꯌꯥꯝꯅ ꯈꯪꯗꯕ ꯃꯤ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯪꯅꯕ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯁ꯭ꯄꯥꯏꯋꯦꯌꯔ ꯃꯈꯜ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯤ ꯂꯣꯒꯔ ꯍꯥꯏꯁꯦ ꯁꯤꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯒꯤ ꯐꯤꯖꯤꯀꯦꯜ ꯀꯤꯕꯣꯔꯗꯁꯦ ꯑꯩ ꯌꯨꯝꯗ ꯂꯩꯖꯕ ꯀꯤꯕꯣꯔꯗꯁꯦ ꯁꯤꯗ ꯑꯩꯅ ꯅꯝꯕ ꯀꯤꯁꯤꯡꯁꯦ ꯃꯣꯏꯅ ꯍꯣꯔꯦꯟ ꯂꯣꯏꯅꯃꯛ ꯀꯂꯦꯛ ꯇꯧꯁꯜꯂꯦꯗꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯔꯤꯃꯣꯠ ꯌꯨꯖꯔꯗꯨꯗ ꯊꯥꯈꯤꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯅꯝꯃꯤꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣꯅ ꯈꯪꯒꯅꯤ ꯍꯥꯏꯗꯤ ꯄꯥꯁꯋꯥꯔꯗ ꯅꯝꯃꯁꯨ ꯄꯥꯁꯋꯥꯔꯗꯇꯣ ꯃꯥꯅ ꯑꯥꯗ ꯂꯣꯏ ꯎꯔꯅꯤ ꯑꯩ ꯀꯩ ꯅꯝꯃꯛꯀꯦꯗꯣ ꯈꯪꯉꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯣꯏꯁꯦ ꯁ꯭ꯄꯥꯏꯋꯦꯌꯔꯅꯦꯕ ꯑꯃꯨꯛ ꯀꯤ ꯂꯣꯒꯔꯒꯤ ꯁꯥꯊꯤꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯆꯞ ꯃꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒ ꯃꯥꯟꯅꯗꯣꯏꯅꯦ ꯑꯩꯅ ꯅꯝꯃ ꯃꯥ ꯑꯁꯣꯝꯗ ꯁꯨꯝ ꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯀꯤꯁꯦ ꯃꯥꯅ ꯄꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯅꯪ ꯅꯝꯃꯣ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯂꯣꯏ ꯎꯗꯣꯏꯅꯦꯕ ꯑꯩꯅꯗꯤ ꯂꯣꯟꯅ ꯊꯨꯅ ꯅꯝꯖꯕ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯔ ꯃꯃꯥꯡꯗ ꯀꯩꯅꯣ ꯈꯤꯟꯕꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦꯕ CCTV ꯈꯤꯜꯂꯒ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯗꯧꯔꯦ ꯑꯩꯅ ꯂꯣꯟꯅ ꯅꯝꯅꯤ ꯃꯣꯏꯅ ꯂꯣꯏ ꯎꯒꯅꯤ ꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯗꯥꯇꯥꯁꯦ ꯍꯨꯔꯥꯜꯂꯦꯕ ꯑꯦꯗꯋꯦꯌꯔꯒꯤ ꯃꯇꯥꯡꯁꯦ ꯌꯧꯔꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯌꯥꯏ ꯑꯗꯨ ꯀꯟꯐ꯭ꯌꯨꯁ ꯆꯠꯅꯤꯡꯉꯥꯏꯁꯨꯗꯤ ꯂꯩꯇꯦꯀꯣ ꯑꯦꯗꯋꯦꯌꯔ ꯍꯥꯏꯁꯦ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯒ ꯃꯔꯤ ꯂꯩꯅꯕꯅꯦꯕ ꯁꯨꯃꯥꯏꯅ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯃꯌꯥꯝꯅ ꯎꯕ ꯌꯥꯎꯔꯝꯃꯅꯦꯕ ꯁꯤꯁꯦ ꯍꯥꯏꯗꯤ ꯕꯥꯏ ꯅꯥꯎ ꯑꯗꯒꯤꯗꯤ ꯀ꯭ꯂꯤꯛ ꯐꯣꯔ ꯐ꯭ꯔꯤ ꯑꯗꯒꯤꯗꯤ ꯄꯩꯁꯥ ꯑꯍꯣꯡꯕ ꯃꯃꯜꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯅ ꯌꯥꯝ ꯊꯥꯖꯗꯕ ꯁꯨꯃꯥꯏꯅ ꯎꯠꯄꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯉꯛꯇꯅ ꯁꯤꯕꯨ ꯀꯩꯅꯣꯅꯦꯅ ꯅꯝꯃꯨꯕꯒꯨꯝꯕ ꯁꯤꯗꯒꯤ ꯑꯦꯗꯋꯦꯌꯔ ꯆꯪꯉꯛꯀꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗꯀꯣ ꯑꯦꯗꯋꯦꯌꯔꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔꯁꯤꯗ ꯂꯩꯔꯤꯕ ꯗꯥꯇꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯣꯏꯁꯤꯅ ꯗꯥꯇꯥꯁꯦ ꯀꯂꯦꯛ ꯇꯧꯔꯦꯗꯅꯀꯣ ꯀꯂꯦꯛ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯦ ꯁꯄꯣꯁ ꯑꯩꯅ ꯒꯨꯒꯜꯒꯨꯝꯕꯁꯤꯗ ꯀꯣꯂꯦꯖꯀꯤ ꯂꯤꯁꯀꯨꯝꯕ ꯃꯌꯥꯝ ꯊꯤꯔꯦ ꯈꯜꯂꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯒꯨꯒꯜꯁꯤꯅ ꯑꯩꯉꯣꯟꯗ ꯔꯤꯀꯃꯦꯟ ꯇꯧꯔꯛꯇꯣꯏꯅꯦꯕ ꯅꯪꯅ ꯊꯤꯗꯣ ꯁꯤꯁꯨ ꯌꯥꯏꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯒꯤ ꯇꯥꯏꯞꯇ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯑꯐꯕ ꯉꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯗꯦꯟꯖꯔꯁ ꯑꯣꯏꯕ ꯚꯥꯏꯔꯁ ꯌꯥꯎꯔꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯄ ꯌꯥꯏꯑꯕꯀꯣ ꯁꯥꯏꯠꯁꯤꯗ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯥꯏꯠꯁꯦ ꯅꯝꯃꯨꯔꯦꯗꯅ ꯅꯝꯃꯨꯕꯁꯤꯗ ꯏꯆꯨꯝ ꯆꯨꯝꯕ ꯁꯥꯏꯠꯇꯗꯤ ꯄꯨꯊꯣꯛꯇꯗꯅ ꯑꯁꯦꯡꯕ ꯅꯀꯂꯤ ꯑꯣꯏꯕ ꯍꯥꯏꯗꯤꯀꯣ ꯁꯦꯡꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯗꯕꯁꯦ ꯁꯤꯒꯨꯝꯕ ꯌꯥꯎꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯁꯥꯏꯠꯇ ꯆꯪꯁꯤꯜꯂꯨꯗꯅ ꯑꯇꯣꯞꯄ ꯃꯦꯜꯋꯦꯌꯔ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯚꯥꯏꯔꯁꯄꯨ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯁ꯭ꯄꯥꯏꯋꯦꯌꯔꯕꯨ ꯑꯣꯏꯔꯣ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯃꯣꯏꯁꯤꯁꯨ ꯀꯔꯝꯕꯅꯣ ꯈꯪꯗꯕꯅꯤꯅ ꯑꯦꯗꯋꯦꯌꯔ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯑꯦꯚꯣꯏꯗ ꯇꯧꯕ ꯑꯃꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯀꯣ ꯑꯗꯒꯤꯗꯤ ꯑꯦꯗꯋꯦꯌꯔꯒꯤ ꯁꯥꯊꯤꯕꯁꯦ ꯑꯩꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯈ꯭ꯔꯦ ꯂꯤꯡ ꯑꯃ ꯀ꯭ꯂꯤꯛ ꯇꯧꯔꯨꯅꯤ ꯇꯧꯔꯤꯕ ꯂꯤꯡꯁꯤꯅ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯐꯪꯒꯗꯧꯕ ꯅꯤꯡꯅꯤ ꯑꯗꯣ ꯃꯣꯏꯅ ꯔꯤꯗꯥꯏꯔꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯇꯦꯞꯁꯦ ꯃꯔꯤ ꯍꯥꯡꯇꯣꯔꯛꯑꯅꯤ ꯑꯩꯅ ꯅꯝꯃꯨꯕꯅ ꯑꯃ ꯀꯣꯂꯦꯖꯀꯤ ꯂꯤꯁꯇꯨꯗ ꯆꯪꯅꯤꯡꯗꯅ ꯀꯣꯂꯦꯖ ꯑꯃ ꯅꯝꯃꯨꯕ ꯊꯣꯔꯛꯄꯅ ꯀꯣꯂꯦꯖꯇꯤ ꯊꯣꯔꯛꯇꯕꯤꯗ ꯑꯇꯣꯞꯄ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯃꯌꯥꯝ ꯑꯃ ꯄꯨꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯥꯏꯜꯁꯦ ꯗꯥꯎꯟꯂꯣꯗ ꯀꯩꯀꯥ ꯁꯣꯏꯗꯅ ꯇꯧꯁꯟꯈꯤꯕꯗꯒꯤ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯚꯥꯏꯔꯁ ꯆꯪꯉꯛꯄ ꯌꯥꯏ ꯁ꯭ꯄꯥꯏꯋꯦꯌꯔ ꯆꯪꯉꯛꯄ ꯌꯥꯏ ꯁꯤꯒꯨꯝꯕꯁꯤꯁꯨ ꯊꯣꯛꯑꯦꯕ ꯌꯥꯝꯅ ꯆꯝꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃꯒꯁꯨ ꯌꯦꯡꯁꯦꯕꯀꯣ ꯁꯤꯁꯦ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯊꯣꯛꯑꯝꯃꯅꯦꯕ ꯑꯩꯒꯤ ꯂꯦꯞꯇꯣꯞ ꯃꯃꯥꯏꯁꯤꯗ ꯅꯠꯇ꯭ꯔꯒꯅ ꯐꯣꯟꯒꯤ ꯃꯃꯥꯏꯁꯤꯗ ꯀꯩꯅꯣꯝꯃ ꯆꯪꯉꯤꯉꯩꯁꯤꯗ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯅꯪ ꯇꯤꯀꯦꯠ ꯑꯗꯨ ꯐꯥꯎꯔꯦ ꯅꯪꯒꯤ ꯄ꯭ꯔꯥꯏꯁ ꯁꯤ ꯐꯪꯒꯗꯕ ꯂꯩꯔꯦ ꯑꯗꯨꯅ ꯅꯪ ꯁꯤꯁꯦ ꯂꯤꯡꯁꯦ ꯀ꯭ꯂꯤꯛ ꯇꯧꯕ ꯇꯧꯔꯨꯕ ꯃꯇꯝꯁꯤꯗ ꯐꯥꯏꯜ ꯗꯥꯎꯟꯂꯣꯗ ꯇꯧꯒ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤꯗꯣ ꯗꯥꯎꯟꯂꯣꯗ ꯇꯧꯗ꯭ꯔꯒꯗꯤ ꯐꯔꯦ ꯇꯧꯁꯜꯂꯨ ꯇꯥꯔꯒꯗꯤ ꯚꯥꯏꯔꯁꯁꯦ ꯆꯪꯉꯛꯀꯗꯣꯏꯅꯦꯕ ꯑꯩꯉꯣꯟꯗ ꯚꯥꯏꯔꯁ ꯑꯣꯏꯕ ꯌꯥꯏ ꯁ꯭ꯄꯥꯏꯋꯦꯌꯔ ꯑꯣꯏꯕ ꯆꯪꯉꯛꯀꯗꯣꯏꯅꯦꯕ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯁꯨ ꯊꯣꯛꯏꯅꯦꯕ ꯑꯗꯒꯤꯗꯤ ꯔꯦꯟꯁꯝꯋꯦꯌꯔꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯅ ꯄꯔꯁꯅꯦꯜꯂꯤ ꯈꯪꯕ ꯑꯦꯇꯦꯛ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯔꯦꯟꯁꯝꯋꯦꯌꯔꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗꯀꯣ ꯄꯩꯁꯥ ꯇꯥꯟꯗꯣꯏꯅꯦꯕ ꯀꯃꯥꯏꯅ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯀꯝꯄ꯭ꯌꯨꯇꯔꯁꯤꯗ ꯌꯥꯎꯖꯕ ꯑꯣꯔ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤꯗ ꯌꯥꯎꯖꯕ ꯐꯥꯏꯜꯒꯨꯝꯕꯁꯦ ꯃꯄꯥꯟꯂꯣꯝꯗꯒꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯔꯤꯃꯣꯠ ꯌꯨꯖꯔꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯅꯠꯇꯕ ꯁ꯭ꯋꯥꯏꯒꯤ ꯃꯤꯟꯁ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯕ ꯐꯤꯖꯤꯀꯦꯜꯂꯤ ꯈꯪꯅꯕꯒꯤ ꯋꯥ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯏꯟꯇꯔꯅꯦꯠꯀꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯒꯤ ꯁꯤꯁꯇꯦꯝꯁꯤꯗ ꯃꯥꯅ ꯑꯦꯛꯁꯦꯁ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯗꯥꯇꯥ ꯃꯌꯥꯝꯁꯦ ꯃꯥꯅ ꯂꯣꯛ ꯇꯧꯁꯜꯂꯦꯗꯅ ꯏꯟꯀ꯭ꯔꯤꯞ ꯇꯧꯁꯜꯂꯒ ꯂꯣꯛ ꯇꯧꯁꯜꯂꯒ ꯄꯥꯁꯋꯥꯔꯗ ꯄꯤꯟꯅꯆꯤꯡꯕ ꯍꯥꯞꯆꯜꯂꯒ ꯊꯝꯃꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯅꯪꯒꯤ ꯁꯤꯒꯤ ꯐꯥꯏꯜꯁꯦ ꯅꯪꯅ ꯑꯟꯂꯣꯛ ꯇꯧꯅꯤꯡ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯑꯗꯨꯛ ꯄꯤꯔꯛꯎ ꯄꯩꯁꯥꯁꯤꯁꯨ ꯃꯣꯏꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯩꯁꯥ ꯏꯆꯝ ꯆꯝꯅꯀꯣ ꯔꯨꯄꯤ ꯀꯔꯦꯟꯁꯤ ꯑꯗꯒꯤꯗꯤ ꯗꯣꯂꯔ ꯀꯔꯦꯟꯁꯤꯗ ꯍꯥꯏꯗꯦꯕ ꯃꯣꯏ ꯗꯤꯖꯤꯇꯦꯜ ꯀꯔꯦꯟꯁꯤꯗ ꯍꯥꯏꯔꯛꯀꯅꯦꯕ ꯕꯤꯠꯀꯣꯏꯟ ꯑꯗꯨꯛ ꯄꯤꯌꯨ ꯏꯊꯔ ꯑꯗꯨꯛ ꯄꯤꯌꯨ ꯀꯥꯏꯅ ꯑꯗꯣ ꯗꯤꯖꯤꯇꯦꯜ ꯀꯔꯦꯟꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯒꯁꯨ ꯏꯁꯝ ꯁꯝꯅ ꯄꯩꯁꯥꯅꯦꯕꯀꯣ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯗꯣꯏꯅꯦꯕ ꯑꯟꯂꯣꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯗꯨꯅ ꯁꯤꯅ ꯃꯊꯥ ꯁꯥꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯗꯣꯀꯨꯃꯦꯟ ꯌꯥꯎꯈꯤ ꯇꯥꯔꯒꯗꯤ ꯄꯤꯗꯕꯁꯨ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯌꯥꯝꯅ ꯁꯥꯊꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯦꯕ ꯔꯦꯟꯁꯝꯋꯦꯌꯔ ꯍꯥꯏꯁꯦ ꯑꯗꯣ ꯃꯣꯏꯁꯦ ꯐꯤꯁꯤꯡ ꯁ꯭ꯀꯦꯝꯅꯦꯅꯁꯨ ꯑꯗꯨꯝ ꯍꯥꯏꯀꯣ ꯐꯤꯁꯤꯡ ꯁ꯭ꯀꯦꯝ ꯍꯥꯏꯁꯦ ꯆꯞ ꯃꯥꯟꯅꯩ ꯍꯧꯖꯤꯛꯀꯤꯗꯨꯅꯤ ꯃꯤꯉꯣꯟꯗꯒꯤ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯗꯥꯇꯥꯁꯦ ꯂꯣꯟꯅ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯄꯩꯁా ꯇꯥꯟꯕꯒꯤ ꯊꯧꯑꯣꯡꯁꯦ ꯑꯗꯨꯒ ꯌꯥꯝ ꯁꯥꯊꯤꯔꯤꯁꯦ ꯃꯣꯏꯁꯤꯅ ꯗꯤꯁꯒꯥꯏꯁ ꯂꯤꯡꯛ ꯍꯥꯏꯕꯗꯤ ꯁꯥꯖꯟꯅꯕ ꯂꯤꯡꯛꯇꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯂꯤꯡꯛꯁꯦ ꯊꯣꯛꯄꯅ ꯑꯃ ꯊꯣꯛꯇꯣꯏꯅꯦꯕ ꯅꯝꯃꯨꯔꯀꯥꯟꯗ ꯂꯣꯏꯅ ꯑꯇꯣꯞꯄꯅ ꯄꯨꯗꯣꯏꯅꯦꯕ ꯁꯤꯒꯨꯝꯕꯁꯦ ꯅꯝꯃꯨꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯐꯥꯏꯜꯒꯨꯝꯕ ꯗꯥꯎꯟꯂꯣꯗ ꯇꯧꯁꯜꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯆꯪꯉꯛꯄ ꯌꯥꯏꯕ ꯑꯗꯣ ꯋꯥꯟꯁ ꯗꯥꯎꯟꯂꯣꯗ ꯇꯧꯈꯤ ꯇꯥꯔꯗꯤ ꯃꯣꯏꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗꯣ ꯃꯁꯥ ꯃꯊꯟꯇ ꯃꯣꯏ ꯑꯁꯣꯝꯗꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯗꯣꯏꯅꯦꯕ ꯁꯤꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯔꯛꯇꯥꯔꯗꯤ ꯅꯪ ꯗꯥꯎꯟꯂꯣꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯪ ꯁꯤ ꯇꯧ ꯃꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯂꯣꯛ ꯇꯧꯁꯜꯂꯨ ꯃꯣꯏꯒꯤ ꯐꯥꯏꯜꯗꯣ ꯂꯣꯛ ꯇꯧꯁꯜꯂꯨꯅ ꯃꯣꯏ ꯑꯁꯣꯝꯗ ꯀꯃꯥꯟ ꯇꯧꯔꯕ ꯄ꯭ꯔꯤ ꯂꯣꯗꯦꯠ ꯀꯃꯥꯟ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯛꯑꯀꯥꯟꯗ ꯑꯩꯒꯤ ꯁꯤꯁꯇꯦꯝꯁꯦ ꯂꯣꯛ ꯇꯧꯗꯣꯏꯅꯦꯕ ꯃꯣꯏꯅ ꯍꯣꯔꯦꯟ ꯁꯤꯁꯇꯦꯝ ꯑꯗꯒꯤ ꯐꯥꯏꯜꯒꯨꯝꯕꯁꯦꯀꯣ ꯁꯤꯁꯇꯦꯝ ꯄꯨꯔꯥꯗꯤ ꯅꯠꯇꯦ ꯁꯤꯒꯨꯝꯕꯁꯦ ꯔꯦꯟꯁꯝꯋꯦꯌꯔꯗ ꯆꯤꯡꯉꯤ ꯔꯦꯟꯁꯝꯋꯦꯌꯔꯁꯦ ꯁꯤꯗ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯌꯥꯏ ꯔꯦꯟꯁꯝꯋꯦꯌꯔ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯣꯐꯋꯦꯌꯔ ꯃꯈꯜ ꯑꯃꯈꯛꯅꯦꯕ ꯃꯦꯜꯋꯦꯌꯔ ꯃꯈꯜ ꯑꯃꯈꯛꯅꯤ ꯁꯤꯅ ꯂꯣꯛ ꯇꯧꯁꯟꯈ꯭ꯔ ꯃꯇꯨꯡꯗ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯄꯩꯁꯥꯒ ꯅꯪꯒꯤ
ꯄꯥꯁꯋꯥꯔꯗꯇꯨꯒ ꯑꯣꯟꯅꯁꯤꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯦꯕ ꯅꯪ ꯄꯥꯁꯋꯥꯔꯗ ꯄꯥꯝꯃꯒꯗꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯁꯤꯅꯦꯕ ꯄꯩꯁꯥ ꯇ꯭ꯔꯥꯟꯁꯐꯔ ꯀꯩꯅꯣ ꯇꯧꯍꯜꯂꯤꯁꯦ ꯃꯣꯏꯅ ꯑꯦꯛꯁꯆꯦꯟꯖ ꯇꯧꯍꯜꯂꯤꯁꯦ